Ahanbamagtada Kanglaipak asida laibiriba ichilinau mayam amadi Kanglaicha Singbu Leinung Lonchagii Maikaidagi Ekai khumnabu UTTRA Leinung Lonchagii Maikaidagi Kanglaicha Singda mayamda karigumba wafam khara khanganjari madudi Leinung Lonchagii Oina iramdam asida laibiriba artpu pamjaba ichilinau sing amadi pukchel sengna Leinung Lonchaga chapminnaba pambiba amadi maru oina ina lainingbu nungsibiba ichilinau singi oina lead guitarist amadi bass guitarist ki oiba audition ama pangthokchagadauri Audition asibu youbiningba amadi Leinung Lonchagii chapminaningba singna lakliba April gi tang 3 gi tang 18 bogi manungda makogi pijariba contact number sida pau phoubiyu changgadaba document adudi addhar amasung photo passport amam changani Ereicha singna youbiningba singna makha da piriba contact number sida pau phoubiyu koi soidana taramna okserage aduga mayam su saruk yaminasi Leinung Lonchagii chilinau mayam nei pinsinaraga haidi karigumba thabak amtang tawminasi haiduna semjagiba potne kanglai paksida leiriba chilinau singna saruk yaminasi